Ngasisu nongalamdaida Porompat Police Station konba Kurai Thoidingjam Laikai Laiba Agri Department da oina thabak tawba miyoy amagi yumgi thongalda Sak Khangdaba Shingna mapanga leiraba boma mapokai helamlei ayu angan bagi matam moibuna laibuk fabadagi asogapan misimina da yaukidrei Thaudoga sing ase ayok pung 3 yankhai rom taba matamda Kurai Thoidingjam Laikai laiba RK Virendra chahi yankhai mapan apokpa RK Karnajit ki yumgi thongana thokibane Thawdok thokfam da laiba CCTV footage ki matungina ngasi nongalamdai pung 3:30 rom tarakpada Kurai lamlong mai kai dagi lakpa 4-wheeler gari amana maki leirak mapada khamlaba matong gari adu dagi miyoy ama kumtharaklaga RK Virendra gi gate lomda changlaklamlaga khonglei thuna thoki madugi matung ikan kanadana pung 3:30 rom tarakpa matamda miyoy aduna amuk changlaklaga bom asi thamlambade Madugi matungda nupa adu car adu tongduna khonglei thuna mafam adu thadokina chakke ngaihak leiraga pung 3:30 rom tarakpa duaida sakti leiraba bom adu pokhairakibane RK Virendra gi yumasi gate pandaba maramna thawdoga sida mahaki sumangda khamduna thamba Suzuki Brezza car ama Venama amade Maruti 800 car ama amangata thokpada natana yumgi thongnaw amadi thangnaba yumgi thongnaw kayasu amangata thokrai RK Virendra si hojik Agriculture Department da Executive Engineer oina leibane Department asida changbusu chahi fadri amadi ikuidina retirement su chalagada miyoyne ma kamamangda kanagumba miyoy amataga nungaina da basu leikide amadi kihen khangala ki basu leite thawdogasi kanana karigidamak chatharamlibano haibisu khangmangamjai thawdogasi gi matangda paw hek fangbaga Porompat Police Station gi OC na luchingba team BDDS amade Forensic Science ki kangbu laktuna spot enquiry tawru matung case ama lakhulaga thijinba hokri hari